Myanmar Army na Myanmar gi Saigang region da laiba NSNK gi headquarter khudum chankraba matung Myanmar da sangjafam logduna lairamba awang nongpok Bharat ki lalhaubu sing kham thengna awaba mayoknare haina intelligence ki pau amana hairi Nambol Bazar manakta matam kuina khamduna thamba angangba machugi Honda Activa ama miyamna bomb fit tawre haibagi chingnaba laibadagi pakhatna rure tungda Assam Rifles amadi Manipur Police ki bomb expert ki kangbuna yengsilaba matungda singnariba postak adu bomb aramdabadagi miyamna chingnaba adu kokre Imphal East District Police Commando gi kangbuna ngarang numidang pung 9 makhairom taba matamda Sekon gi area da thiba humbugi thabak chathabada miyoi ani dagi yungou liter chahum go humdra ga konana fagat pangamkre Yai School Voluntary Organization ki Golden Jubilee Celebration ngasi Yai School da laiba Manipur Dramatic Union gi hall da pangthokre thaurom adu da chief guest oikiba MLAT Setebertana club ama haibasi laikai amagi sakeng mingselni organization haibasi laikai amagi mapi mapa oibetanatana ngak senbagi achoba thaudang loriba guardian amaga pangkhakni haina fongdokre Nap Imphal West ki kangbuna ngarang numidang Lamlai Police Station gi manung channa laiba CM Cinema Hall manaktagi miyoi ama kani kg manga ga konana faraba miyoi adu fagatlaba potlamsing aduga loinana Lamlai Police Station da sinekre Mamang thagi nipan amadi mapan gilona ba hingda thokiba khudong thiba thodok amada Rims Hospital da laikat naba ngamdana laikhidraba takel khongbal dagi ayekpam bedaji chahinimfu apokpa laikhidraba manglemjau misiga mari lainana Lamfel Police na maran laiktaba muising ot naibagi thawong satharakpagi mayokta ngasi lamboi khungnang khong maning laikai da miyamna yaningdaba fongdokpaga loinana miyamgi oiba mifam ama pangthokre Haksang fana amadi nadiyekna thamnanaba honabada yagi sumaru eba thodang lai haiba wakhalonda free dental camp ama Take You Dental and Implant Center Chingmairong Manipur amadi DM College of Teacher Education anina kusamnaduna ngasi DM College of Teacher Education gi holda pangthokre Longmai Part 3 da mai semlingai da mai thajilakpadagi thodokta mai na singduna laikhidraba miyoi ani gi asiba haksang loksindana lairakhiba adu laingakna thajaba pibadagi ngasi Rims ki Miren sangda postmortem tawraba matungda imung manungi miyoi singna loksin kibaga loinana aroiba mathong mangam pangthokre Lamdam asigi football sanaroi singbu yokhatnabagi pandamda mami Thawan Pro FC haina mingthonba football club ama ngasi haunabi matung inna Singmairong da laiba Hotel Classic Grande da safongkre nauna semlaba football club asida national gi thakta sanariba mapalam gi sanaroi kayasu yauri Lamdam asigi art and culture bu awang ba thakta pukhanaba honabada achoba thodang loriba film forum Manipur gi kumja lising ani taramapan dagi lising ani kunithoi fawbugi thoupugadaba sing khananabagi mikal ngasi Lamfel da laiba film forum gi office ta pangthokre samjet sabam mangol jauna laimayum sujakant dagi vote masing ani henduna mai pakre Khwairamban bazar da yumning khaibada amasire ahum sokle